Sanjenlok Kongba Maru Da Kykl militansinga combined force ka Kapnakhre. Ngarang nungthil pung 2:10 rom tarakpadagi kadangban chingthaklomdagi Kykl militantsingna bom amasung nongmai kapsilakpada khulngakpa khunja ani siraga ahumna asokpa nangkhiba thodokna Manipurgi leptana chatharagliba langi aroiba lanpham oiramdabadagi ngasi ayuk anganba pung 3 rom tarakpada Kykl militantsingna Imphal East Districtki Sagolmang Police Station na konba Mark Hill Range dagi Sanjenlok amadi Sinamkhul tamna kumtharakpadagi ising thembi post da laiba commando amadi BSF ki combined force ka khutongnakhre thodog asi ahanbada Kykl militantsingna mitegi khulsing asi tamna kumtharakpadagi makhoibu henjilaktanaba combined force ki maikaidagi ahanbada nongmai round khara kaptuna tankhatnaba honakibani adubu masigi onna tainabada Kykl militantsingna khut halaktuna combined force tamna nongmai kapsilakhi nakalani gi marakta khut thongnarakpada khulngakpa singsu yauksilakuna nongmai kapa yaukhi thodog asi gi pau tabadagi Sagolmang PS da station tawduna lairakhiba SDPO lamlai amadi PS asigi OC na lusingba team sing sangsilakpadagi nakalani gi marakta khut thoknaramba do lebnakhi hairi amaromda ngasi ayuk pung 6 makharom tarakpada Kongba Marugi mathakta laiba singgi saruktagi yauna wakan range dagi Kykl militantsingna amuk hanna mitegi khulsing tamna nongmai kapsilakhi Kykl singna nongmai kapa horakpadagi wakan singthakta post hangduna lairakhiba Kuritoi Suba Assam Rifles na Kykl militantsing amasung khulngakpa khunjasinggi marakta makha tana khut thoknadanaba nakalani makta onsinduna nongmai round khara kapsinbadagi makha tana Kykl militantsingna nongmai kapsilakidre amasung khulngakpa singgi maikaidagi handuna khut thoknakhidre hairi amarom dangarang numidang pung 9:40 rom tarakpada Susanpur district ki manung challaga su Moirang police station na koliba bunglon Kykl khul manakta bom ohum thangna na pokhaibagi makhol anakpada laiba khunjasingna taba fangnakhi hairi adu moinamak bom sing adu kanana karigidamak pokhai hanbano haiba khangba ngamkhidabaga loinana masida miyoising aso apan yaubra haibagi matangda su khangba ngamkhidre Kykl militantsingna mitei don sinduna attack chatharakpagi matangda panba yaba thogdo amana ngarang numidang wairam pung 5:30 tarakpada Kaksing district ki manung challiba sugunu awang lekai tamna Kykl militantsingna laloi phai chingthaktagi nongmai maru 10 rom kablakpadagi sugunu kaithelda leramba miyam kaiduna chenakhi hairi adu moinamak thogdo asida miyoi amata aso apan yaukhidrabasu ngasi ayuktagi hauraduna mafam asigi khunjasing kinabadagi thoknaraktaduna sugunu kaithel khuntaklan sikhi hairi KYKL gi captain dana Leikhidre awaba phongdoragli Sahi asige January 13 KYKL gi lanmi sanglop MYL miyamgi yawol lanmi gi captain samjet sabam samungau mitei Elias dana sahi 98 apokpa Leikhidreba samjet sabam Babu Hal mitei apokpi Leikhidrebi samjet sabam ongbi Leikham leima Tinungai mamang leikai ward number 9 da leibana manung matam chadana Leikhidre mahangna Leikhidaba sida KYKL na thawai songna nungaitaba phongdoksari haina lona thingkraba lalhaulob asigi secretary publicity and research AI phabana thadorapu serol amana hai Serol asina makha taribadi captain dana maraibak maphorong nungsijaba maril leiba isang thauba lal haiba kok leiba discipline gi kanglon chet na ngakpa masagi ojaba thidaba yawol lanmi amagi tanglaba mating pumnamak suna leiba yawoloi amani lisang sina chatharagliba kanglei pakpu India lengaktagi ningtamba amu hanjinnaba ningtamna ingjanaba India gi loilam lengak sandokpada mateng pangliba namlau lanmi Indian Army Force gi mathakta akanba landa kayada mai pakna lanthengnariba athauba Loini magumba langi poram khangba lanmi MYL marakta atangbani mahaki ningai tawdaba haiba paujel puba yawoloini loinana mahaki imung manung amadi mari mata singa punna awabada saru yajari hairi